Tele Kotha Khun ki manak nagna IRB natraga MR gi battalion ama linglagani haina Chief Minister Nongthongbam Birena phongdokre amadi ising isawna amanga ta thogan khraba lokpam sing sarkar gi maikai compensation pithokna bo honari haina Agriculture Minister B Hangkhalia na phongdokre Kurumzari meeting tapi riba sing bataram noksari pau sandok na pizari. Thobal district ki manung sanna haibong makhongda Imphal Turel Torban Kaire masina yum sani gi mathakta ising thunjin khre thodok thokpham dagi phangba pawda ngasi nongalamdai pung ani rom taba adwaida ifut phaurak pagaloina na fut chani gi maya da torban namkhai rakhibani mamangda su mafam asida torban kaibagi thodok laikhrabani haujik phawbagi oina ising thingbang ngamdana leiri Ising Ningkai from the Manipur State Disaster Management Authority ki Vice Chairman Adim Pamai DC Thobal L Nabakishore na official Singaloina na satuna yingsin kre Adim Pamai na isa osigi section thorang amasung piba yaba mating pina na buhonagani manghan tanghan krabasingi assessment report semduna tingbang pina na buhonagani haiki sigi through the assessment tawraga pangba yaba akoi disaster management ki tarapte ki pangba yaba pangani aduga pangna su leire aduga makha taba kari step lokhat pe yai habisi district ki administration ki report ki matung ina akhoi chap chana thabak pangthokani habisi wafam ji thamjabani DC Thobal L Nabakishore na Thobal district asi handaki ichawna khwaidagi sohan mafam oire district administration na mari leinaba department ka project plan tawduna thabak paikhat haudrabadi hena soklakpa yabagi oithokpa leire haiki thmai thokan si bora khra piba chatai khra piba ko moi duty se aduna khoi da su wa ba moi da su wa ba aduna kai kai mo ga ji kai no moi da phajana assess thobiraga DPR saraga project se phajana tawraga di ai kitang phagada khali ai city department district administration ko even water supply ge chungmai thokan si de sing krai launi na fra electricity department ge sama wa bata ga si da kai de mai connection pi ni remedial ge ko siam tong phajana wak to omchan Handak nong manini nong leptana surakpa sina maram oiduna Thobal Turel gi isingi imai danger maki mathakta sele hairi Turel asigi naketa leiriba praja sing amuk hanna isaw gi awaba mayuk nagadra haina mi paiba poknare Thobal Laisang Them Bazar amadi Laisang Them Power Station isingna thunjin khre local club ki mioi singamadi police personnel singna torban simjin bagi thabak sathari Moijing khekman amadi kaibungi torban nakna leiba praja sing safagadaba mafamda mayum hongba yawnari hairi Hauzik Fawbagi Mari Lenaba Department na Meeting Sangdri. Serak asida Iril Nambulam Sungkongba Turel Kudong Tiningai Oiba Changda Sele, Haukiba Pung Kun Marida Nung Sudrabasu Tampak Seli Bamaru Oiba Turel Sing, Iril Kongba Masung Nambul Turel Gi Imai Hengalaktuna Hauzik Kudong Tiningai Oiba Thakta Sele, Longnambal Nemba Mafam Sing Ising Pathokadabagi Pibam da Leire, Mamangi Isaw Dagi Ising Tumduna Lakiba Imphal Gi Akutpa Mafam Kaya Makata na ising amuk thunjin bahaurakle Imphal Turel gi imai pathorak padagi mayang Imphal kendra gi mafam kaya su ichaw gi awaba mayuk nare sekmai zindagi khordak fawgi kilometer 33 sangba torban gi ayamba mafam paduna chenba lambi namthakhiba mafam da ising pathokpa yaure ichaw nanglaba mafam singda ngasi kendra asigi MLA su oiriba parliamentary secretary KH Robindro na wangoi gi SDO madi atai official singaloina na satuna yengsinkhre MLA na lekai gi mioi singa khusam na duna ising thingbagi thabak sathaki SDO wangoi na kendra sigi ichaw na amanga ta thogalaba sing district administration gi maikai digi piba yaba pina ba honagani haiki MLA KS Robindro na handaki ichaw asi ahumlak sure handaki ichaw asi mamangda amukta oikhidri mahak masa masung government ki maikai digi miyang gi pangba yaba mateng pangna na honagani haiki manung sida sigi lebak menjana su kore nungdang nanga nungdang menjalaga lambi chathusin da hoji problem oiriba lambi phangno da amaka leiraba amaka tangairaba lambi jida asidina problem oiraga hoji lambi je phangno yadarna chathusin da miyam singda problem yam leire adu ngasi mak yaraga di ai si thingnaba mayam lekai gi khulekai leiriba na ha singi ahan singa tanaraga ngasi mak thingnaba ngasi mak aduga lebak menjana ba hona jage haraga ai makha tarakpa awana tarakpada saru odum yani as a local MLA natana mioi bagi awana tarakanda yabam thokpa akoi gi ngamjaba
mating pangjabdo ai isamak yagani na hairaga matang tenjegi Technopal district ki manung san leiba maitei singna khundaba kotha khul manak nakna IRB natraga MR gi battalion ama athuba matamda lingkani haina chief minister nongthongbam birena phongtokre chief minister secretariat ngasi khul asigi self help group tarukta lupa lising yankhai gi senpham khusinabagi thoramda chief minister na wafam asi phongdokhibani thoramadu da health minister LZ na kumar su sarv yakhi miyam gi ahan ba numit me gi tang 15 da chief minister na Manipur State Cooperative Bank ta khul asigi self help group singda loan gi senpham asi pinana ba khangan khibani chief minister na national highway dagi kotha khul yawbalambi athuba matamda koilas tharagani haina thajaba pikhi minister singna su khul asida satuna chawkhat thorangi thabak lokhatnaba instruction pikhi Ising isang amang ta thogan khraba lokfam singgidamakta sarkar gi maikai dagi compensation pithokna bu khotnari haina agriculture minister bhi hangkhalya nangasi koirengai da leiba sainik school gi compound da leiba compound da lopari 15 da RC mani fau lohun hunbagi thoramda phongdokre thoramadu da agriculture director PS Rajendra Susaruk yakhi minister na makha tana haikibada natural calamity relief fund PB na ba center da haijakre fund nasi hek phangbaga longmi singi ama ta thokraba singi mateng piragani longmi singna isagi lokpham sing ising thumjin khre haiduna mi pai biganu longmi singi tangai fadaba khudingma government na piba yaba pina ba honari haiki ore disikate te de surgic survey toraga list ki damak se mafum ke ano phangre dio sing nasi tanaraga madu honuno thuna tawgani aduga lomi singi farmer singi ipaina ba akibado horen ising ichao loiba matung dai khoi gi pedi field sing se pedi leitana kana tobe len na legani habdu akibado thadok sunu ekhoina chapchana pedi sing se sufficient phangna na badum ready da leire Leptana nung chubadagi Imphal cycle lambi ki laitan pokpi ligli khongda Valley Bridge ama thong makhong namtharakpadagi lamdam adugi miyamna thong aduda arumba gari lanba thingjinkre nasi pangmi kangbu ma mafam aduda changsin yengkhibada thong adugi oi thangba makhong gi leibak ningkhairakpadagi thong gi phibam adu khudong chiningai oiba thingnakhibani matam gi oina semjin pham thokpa sing ningthina semjin bidabadagi phibam chadaba thong ama oihauri masigi mathakta Gangpi Zangdagi Ikau Fawbagi Marakta Meter Yankairom Sangna Lambi Namthabadagi Miyam Nami Paibasu Fawna Hori Mafam Kayadana Ching Ningkhairakpadagi local MLA Singaloinana Lambi Sengtokpagi Thabak Sathari Thong Makhong Namtharakpa Asiga Mari Lainana Laitan Pokpi Li Khungi Salam Rosen Kobra Khunja Amana Phongdorakpada Thong asi Imphal Cycle Lambi gi Yamna Maru Oiba Thong amani Chahi Kayagi Mamangdagi Hona Yengsinbidabadagi Handaki Akanba Nongda Phibam Soksilakibani Masina Maram Oiduna Ngasidagi Gari Arumba Lanba Thingle Athuba Matamda Mari Lainaba Singna Sinjin Bidrabadi Gari Macha Phawba Lanba Thingbagi Khongjang Saksilagani Haiki Kumbi Kendragi Mafam Karada Ngarang Amuhana Akanba Nong Chukibana Maram Oiduna Manipur Turelgi Masama Oiriba Ithai Turel Amadi Wangu Turelgi Mafam Karada Ising Pathokpa Yaure Ngasi Ayuktagi Hauna Ising Pathorakli Mafam Sing Lamdam Adunggi Miyamna Ising Thingnana Buhonakre Ithai Damda Leiba Kuntrani Thoi Suba CRPF B Company gi Kangbu su ising Thingnana Buhonaba adu damateng pangki Makhatana Nong Churaklabadi Kumbi Kendragi Mafam Kaya Hauji Ising Thumjinduna Laidiba asi Amuka Hena Awaba Mayuk Naragani Miyamna ising ichawgi phibam asi kari oirakadabage haina mipainaba pokna hauri Amaromda Wangkhem Kendragi manung sana leiba angom lokol lamadi selong lokol da lopari kaya ising na thumjinduna leirakpa adu ngasi leirong thel ningel gram panchayat ki pradhana kekru khoirong amadi gwarok fawraga pechi khultaba chingyagi khonglam asi tengthokre Imphal East ki mafam kaya da ising thumliba asigi chithokpham oigadoriba pebia pandit leikai da leiba Nandaibam uku haina khangnaba uku asi matanga chanadabadagi mongkhang lambi gi akoibada yum kaya ising na thumjinkhre ising thumjinba asina sarkar gi loisang sing mathau tawba ngamnadre Mongkham lambi development club ki president TS Dhaneshwarna phongdorakpada mari lainaba singna uku asi matanga chunaba mong sembiu lokhatpham thokpa thabak sing lokhatpiu haiki Wadi Imphal Turian Chin Sing Thokada wa oibani na Imphal Turian Sing arang nan khara meng tarambadagi hojung wangkhale adna hanagi highest flood level handak ising jawki ba kongbirong amadi secondary sing jawki mafam du gi kai ki adugi level do adu yorkado pur among tangai re jiksi asina marum araga han pomtro sing thomba si khoi lep chare marum di sing jawk chenjelak mani hen ba machi tingbagi upai chu leita ba aduna sarkar gi maiketi achu ba mi am changan janingi
Loktak Pat ki imai tapna wangkhalakpana maram oiraga Bisnupur district ki manung sanna Loktak Pat ki maya da khundariba mafam singda su ising thunjin ba haurakle Ningthau Khong Municipal Council ki manung sanna Ward number 5 amasung 6 ki mafam kayada ising na thunjilakpadagi Ningthau Khong kha mamang High School da relief camp hangduna imung kuntra manga rong gi mioi sing changjafam laukre NESDA na miyang gi mateng ga loina na hangdokle ba camp asida government ki maikai dagi mateng pangbina ba pungning singsilli hangduna khoi leire aduna masi relief camp hangba sida khoi gi DC amasung SDO na jamna thawya chang jauna mateng pangbina bi to mokai khoi madal gi maikai dai su thagasari Kumbi Kendrigi Manung Sana Itai Wapokpi gi mafam kaya da su Loktak Pat ki ising na yung kaya marum ising na thunjin kre isaw gi awaba nang labasing Ward Club amadi WILL Club na Wapokpi Ima Fadibi Community Hall da relief camp hangdokre isaw asina maram oiraga thangna sana na ba ising gi awaba mayok nare hiramas lamit yang changbiu hairi Itai Beres ki thong manga mak hanglabasu Kuga Turel gi imai wangkhalakpana Beres ki imai su kudung thiningai oiba changdagi foot ama hena wangkhale haidi Beres ki sing imai wangkhalakpa asina Loktak ki imai su wangkhalakpadagi pat asigi manak nakpa mafam sing ising thumjilakpani nakal amaromda dam asigi nongpok thangba nakal gi Itai laikhong phaunari lambi gi Turel Longnambal matik sana retaining wall semjin bidabana Longnambal kintarakpadagi kudung thiningai oirakpa Maramna miyamna lambi thingbagi khongjang changsinba hokre masina maram oiraga kumbidagi khordak nongmai khong kakchin khunau da satkadaba gari singsena khidre khongjang changsin khibi nupi amana National Hydro Power Corporation gi Beres Panari ba manager da matam kaya gi mamangdagi lambi esi senjin bina ba haizarabasu senjin bidaba local MLA da haizarabasu corporation gi makhada dam gi naket meter chani gi area senjin bagi thabak makhoi gi ni haiduna leire phibam masida khoisaung naraba miyamna lambi thingbagi khongjang asi changsin bani lambi esi senjin driba fawba mathang sahidagi nauna sagadori badam thingbagi khongjang fawba changsilagani haike Khundrak Pam Kendrigi ising na thunjin kraba mafam sing BJP Kisan Morcha gi Vice President Dr. Khetrimayung Kalana Pangai Nepali Basti Khundrak Pam Tangkham Chingku Sambai Harau Raw amadi yumnang kunau gi yung kaya ising thunjin bagi awaba mayok nare hiramasda mari leinaba authority na miyeng changbi baga loinana awa ana taraba singda mapung mateng pangbina ba pungning chingsili Awang nongpoki hauzik oiriba ichaw gi phibam Union Minister of State Home Kiren Rijijuna luchingba awang bathake Central Team amana rescue amasung relief operation ki thabak sing yengsin gadawri team asina hayengdagi tha asi tang 35 fawba Arunachal Pradesh amasung Assam amasung Manipur gi ichaw nanglaba phibam sing yengsin gani team masida National Disaster Management Authority ki members sing National Disaster Response Force amasung Niti Ayog ki members sing susloina gani hairi pawgi marathana tin babre matangujari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktarakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaga upaidi Jolip syrup amasung capsule SAIG TMT bar ase latest German technology sizinaduna state of art factory Guwahati na puthokchabani masigi bar ase ahanba sungdokpa product oibana calling jade taken day mapamil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne SAIG TMT bar Pinasya Coaching Center, the best and only trusted coaching center in Imphal. Pinasya Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oinabagi damaktadi Pinasya singna amatang harba coaching center ne. Yamna center sida thajaba thambi. Amukahna taramnok chari makhataba pao Nagaland gi Fefima manakta ngase ayupung mari makhairom taba matamda tata wingara malokha da tasinbadagi mishimina thokle hairi tata wingara dugi number na MN04A5622 ni tata wingara sigi mapuna yairi poktagi ni hairi
ISTV News na fangba paugi matung ina passenger taranithoi puduna satkiba tata winger adu matau karamna accident thokibano haiba sapsaba khangba ngamdri hairi adum oinamak hauzik fawbagi oina mioi ahum disire mioi manga hena sokpadagi lamdam adongi miyamna hospital da pukhatuna laikana khre hairi Asian Institute of Medical Sciences amasung City Hospital and Research Center na sinduna kidney laina sing layeng amasung masidagi ngakthokpa haibasda awareness thorom ama singmairong da leiba City Hospital la pangthokre thorom madu da Health Minister L. Kumar City Hospital gi CMD Dr. C. Chandramani Asian Institute ki Director Dr. Jitendra Kumar Susaruk yaki Minister L. Kumar na haksang na da yektana leiba matamda kunai mangzil thaba ngamgani government asina ana layeng gi lamda tongan tongan ba thausil kaya paikhatuna miyam gi kana ba piri haiki Lilong Kendra gi manung sanna ising natunjin kraba lokol tara taret ki phibam Pioneer Farmers Club laifrakpam Farmers Club Lilong Sajing Konjeng Laikai Lilong Haurebi Ngangau Lokol Farmers Club Jingjau Dolai Thabi Dr. Farmers Club na chatuni yengsin kre Lilong Karam Pat Local Farmers Club ki Chief Coordinator Y Firoz Khan Kendra sigi maru oiba local sing ising na thumjin duna ama ta thoklaba sing government ki maikai degi ngasi fawa yingsin ba laktri bank tagi loan lauduna hingnana ba honari ba lawmi sing dukan famli ba sing isaw asina maram oiraga loan sing bang gamdabagi phibam da leire hiramasida state government na mijeng changbiu haiki Padilai madu yam sing na hairga di mahak na tauriba sarkar asigi maikai degi hajizik phawgi tam da tauriba thabak sing asidi saadi saning ba chakhum bhada badagi manam namlaga tu ye haibdum oiri cabinet minister mak oidraga su MLA amagi streng da tawba yaba thabak khuding magado leiriba awaba taraba praja sing asida athubada miyeng sanghaning bagi apambado ai message pijiri Kumbi Kendra gi isaw na awaban nanglaba mafam singda Kendra sigi MLA na satuni yengsin kre Kumbi Kangjebung mapal amadi Kumbi Thinge Lekai gi ayam yum sing ising na thunjin kre Kumbi Thinge Lekai gi mandapta relief camp hangduna leiri MLA SB dana awaba taraba singi pangba yaba mateng athuba matamda pangani lawmi singi damakta su department ki maikai dagi lokhat pa yaba thabak lokhat kani haiki Nijeri duga loinana sia maru waina human mi leiba yadaba yum sing se sigi sikoi anauba kem hanga koi sta moigi changyapam moibu pina ba hajina koi hoji kana khona jari Handak ki ichaw asina sandorakada balaina dagi section thorang lokhat pa oina Kumbi Central High School da lemna laing bagi kem ama pangthokre Kendra sigi MLA SB ragi makhada BYC Kumbi amadi PIC Kumbi na sinduna pangthokiba kem aduda mioi chamnga hena layeng bagaloinana hidak langthak singyen thoki makhatana tha si tang tara manga da suwangu da pangthokani hairi Moirang amadi Nambol gi mafam kaya da yung kai ising na tumjin khibadagi relief camp hangduna leiriba mafam singda PHED Bisnupur Division na thakna sana ba ising chlorine tablets singyen thokre division asigi educative engineer Laishram Gokul Chandrana tha asigi ani dagi district asigi mafam kaya da leiriba PHED gi officer singkatana duna ising yenbagi thabak satharakibani division asigi oina tanker achauba leitabana khudong sadaba mayok naramba adu liter lising nipan chanba anoba tanker ma pirakpadagi awaba khara makhai kokle relief camp singnatana ichaugi awaba mayok nariba mafam singdasu ising pigani haiki Nauria pakhang lakpa Kendra gi oina su ichaugi awaba mayok naraba mafam sing relief camp hangduna leire lawa madi nga gi farm kaya ising na thunjin khre Kendra asigi MLA S Subhash Chandra gi mideng makhada relief camp singda cheng hawai chara thangna polam sing yenthokre Isaugi awaba tatna mayok nariba tayel khongbal gi mafam sing long term policy program ama paikhatuna tungkoina ichaugi awaba mayok nadana bathabak paikhalagani haina patsoi Kendra gi MLA AK Mirabai na phongdokre wafam na singasi tagel khongbal gi tongan tongan mafam marida ichau na maram oiduna hangdokli ba relief camp singda cheng kambalam di mompak sing mahaki maikai digi mateng pangbagi thoram amada phongdokhibani MLA na makhata na phongdokhibada tagel gi akoiba singasi matam amada pat oina leram labasu institutional amadi industrial office sing sajilakpadagi mahu sadagi lejaраклaba iram nala sing sunjin khibana isingi awaba si mayok nabani masi thoktana ba mahaki maikai digi long term policy ama paikhatuna kokhanna bu konaragani government ki mari leinaba department ka sutana duna athuba matamda miyang gi awaba si kokna ba thabak paikhalagani haiki
कोई कुचम नरगा चमिनरगा मसी अथुबा मतमदा संगत सागनबगी अचौबा कोई स्टेप अमा लौखतनबगी दमकता कोई कया यात्पा हौरे हाइबसे थमजगे लोइना हौजी इसागी माइकैदगी हौजी खरा पुजरगलिबसे एजे पासोय केंद्रगी मिहुत अमा ओइना प्रजागी मिहुत अमा ओइरुरबनिना मयामगी अहानबा रिलीफ पीदब यादब दरकार ओइबसिंगसे आइना खरा लांगजरे हारगा एमएलए की साइटगी पुजरक रिलीफनी नंबोल केंद्र की इचाउना मरम ओइदुना रिलीफ कैम्प हांगलिबा मफमसिंगदा केंद्र सिगी एमएलए एन लोकेन की मखादा ब्लॉक कांग्रेस कमिटी की मियोइसिंगना चाना थकना पोलमसिंग येंथोखरे हौजे हौजे इचाउगी अवाबा मायोकनरिबा केंद्र सिगी मियामगी रिलीफ कैम्प 15 दा संगजफम लौदुना लैरी कैम्प सिंग असिदा चेंग हवाई थाउ थुम केंडल चिंग येंथोखी नंबोल ब्लॉक कांग्रेस कमिटी की जनरल सेक्रेटरी एल चंद्रकांतना एमएलए की मिटिंग मखादा मखाताना अतै मफमसिंगदसु मियामगी मतेंग पांगनी हाइखी निंगथौखोंग खा ममांग हाई स्कूल दा हांगलिबा रिलीफ कैम्प ता बिष्णुपुर ब्लॉक कांग्रेस कमिटी ना चेंग अमदी सेलगी मतेंग पीखरे मणिपुर के ख्वाइदगी चौबा लोकल सिंगी मरक्ता अमा ओइरिबा लौपरी लिसिंग मंगागी मथक्ता लेबा लमलाई साबम लोकल अनिरक सुबा ओइना इसिंग थुमजिनखिबदगी लौमी सिंग लौ सिरगनी हाइना मिपाइनरे लमलाईगी युम कयासु इसिंग थुमजिनबदगी मखल मखा कयागी अनाबा यावरक्तुना मायोकनरे लमलाईदगी सगोल सेम गंभीर मंगांग कौबा मियोय अमना फुंगदोरकपदा लौफम कया इसिंग थुमजिनखिबा असि मणिपुर सरकार की मरी लेनाबा डिपार्टमेंट की मियोयसिंग लाक्तुना मियामना थेंगनरिबा अवाबसिंग यंगशिल्लगा पांगबा याबा मतेंग पांगबियु हाइना फुंगदोरकली सरकारी माइगदगी फौदी येंथोकनी लहोन पिन है कराय कराय फंगनम खंगदे खदि अमहो फंगद्री बिसे अखोय मखा ताबा गवर्नमेंट के साइड तगी इरमद मसिगे थुबुरेन पुरगी मयाम मसि कुमथबिदन ngasi bodo kanam de yengadri nahan marakta khara laga adum khogi publicity haigara khogi kari camera film gi style lakre toga madu report phajana piraga dc gi armusung mla gi chief minister gi lenga ki kari khoi phangdri bamsi रॉयल राइडर्स मणिपुर की चही की ओइना मपालम द चटपगी खोंगचट अमा ओइना राइडर तरा तरुक न साबा कांगबु अमा भूटान की दमक ngasi इम्फाल थादोखरे नगामपाल कंजाबी लेरक्ता वाइस प्रेसिडेंट एल बसंतन टीमसी लमथाखी राइडर्स क्लब की प्रेसिडेंट आर के तोंबी सनाना लुचिंगबा कांगबु असिना भूटान की मरुइब मफम सिंग सत्तुना मियांग उनगनी लेता लाइरा कयागी सुमतेंग पांगलमगनी हाइगिरी वही सकदो खोचरसे अखोय राइडर्स मणिपुर की चही को कैलेंडर दा यावबा outside the state to joyride elder matumina Bhutan sakadabani riders matumari group disiana tikimani tami tripasi ko mikoni gi wene ban khan All India Gramin Dak Sebak Union na India pumbada sangsili ba khongjang gi saruk ama oina Imphal Post Office ta nomagi oiba sara henbi khongjang sangsin khre All India Gramin Dak Sebak Union Manipur Division asinduna sangsin ki ba khongjang aduna GDS committee ki report mapung phana chana handuna GDS staff singbu 7 pay commission chana hanba amadi AI GDS UG report semdok sadok han ba yauri makhoi gi demand tang 13 faw gi mamang da thabak ta onthok trabadi July gi tang kundagi division office silong da sara henbi khongjang changsin ba amadi August ki tang 13 tagi indefinite strike changsin gani haina AIGDS UG Manipur Division की General Secretary Sanasam Yai Mamangang na phongdorakhi Onaba Kishore Chief Secretary from the Lokthok Kibabu Yaning the Phongdoktuna Top Mayai Leka Yamadi Makaleka Nupi Singna Wakan Vivan Satakre Mifamaduna Nabakishore from the Lokthok Kibasi Chingam Sung Tangi Mangjabani Haidi Bisnupur District Naso Kaitel Dasu Onabukishore Chief Secretary की from the Lokthok Kiba Yaning the Phongdoktuna Wakan Vivan Satakre Yumbirel Khut Naso Social Educational Association amasung Naso Mera Paibi na sathakhiba khongjang aduna lamdam asigi mioi amabu Chief Secretary lawthoklaga mapal lamgi mioi da Chief Secretary oihanba yaningde mahak lawthokpagi maram pigidabani haidi ngasi leibak sinba thungna University amadi College oza singna India gi higher education gi phibam asi tungda kari thoklagadagi amadi taret suba UGC gi pe gi matangda pangthoknariba Justice Day thoram All Manipur College Teachers Association su Oriental College ta pangthokre association ki president M Lokendro na India government na higher education da sel thada ningdabadagi budget kakthaduna privatization amadi corporatization tawnaba honarak liba asi lebak asigi oina laibak thibani taret suba UGC gi pegi matang da Human Resource Development Minister na All India Federation of Universities and College Teachers Organization da aseng bakhangan da na laisillaga media da yumpham yawdaba wafam phongdoktuna
Oza Singi Khongjang amadi amata oibagi lichingbu thugaina ba honarakliba asi wakhal taminana ba Justice Day thorom ase pangthokpani haiki. Anauba sarkar asigi lengak asina achumba maikairomna thabak kaya paikhatli haina sarkar asibu luchingliba Chief Minister N Birena miyam tinba mafam mamada wafam kaya phongdokpaga loinana miyamgi damakta paikhalakpa thabak kaya tasingna unare Nakalamaromda sarkar paibada yauriba angam athau singna makhoigi khangna chanaba sarkargi employees sing Imphal pusilakna bukhonari masina maram oiduna department kayagi makok thongbo official kaya awaba mayoknari Imphal dagi khara lapa mafam mamada department amagi employee ama transfer tawnana bukhonabada angam athau kayana makhoigi mioi sing chatana bukhonabada department ki makok thongbo official na ngaihak leitana order thoktuna leire mafam maduda chatnanaba mioi hana transfer order thokhiba adu atopa angam athau amana amuk transfer order adu kakkadabani hairaga mahaki mioi bu chatna bu konaba atopa amana amuk mafam adu da leiba employee adu Imphal da pusilakadabani haina nakal ani dagi pressure pirakpadagi makok thongba department ki official thabak paikhatpa ngamdaba yauri hairi miyam gi mihut oiriba singna department ki makok thongba official singda fazadaba wahai wata kaya sizinabasu yauri hairi masina department ki makok thongba official sing thabak tawba tantharakpaga loina penadre hairi paugi maraktana tenba bre amaga mulugzari Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation come exam preparatory course for private candidate. For details contact Combined tutorial office Sagolbal Morang Lerak Machin bus parking. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oina hangdokjaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudongchaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbagi mathakta knowledge ki importance matik chana pi ba mafam ni. Education piba khatang natna hayengi yumbiro putokwa institute ni. Sidi suara jengge. Kali tu dia. Macam kali long. Sidi you sila ni hai. Macam you sidi tata tisko ni hai. Aduh di sana lagi mahut yang nasin bayam deh. Sky Hospital da world class interventional cardiology ki kudong chab le jare operation togdana heart ke ahobo menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hen Sky Hospital da mai pa satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hogdana ba han booking tawbiu Amukana taramnau sari makhataba pau Manipur State Commission for Women na hauzik fawda case tatruk ki mathakta lokhat khre haina commission ki chairperson Dr. K Shobitana Khetrigao community hall da pangthokpa nongmagi oiba anganwaji workers singi awareness program da phongtokre commission sinduna pangthokpa thoramadu da commissioners ki member Nilima Farida Saha Social Welfare Department ki supervisor Farida Zalal amasung Aba Club ki president Muhammad Abdul Namaru oiba mioi sing oina saruk yakhe Chairperson K Shobitana Hiram Kayada hauzik nupi singi sakti Pirabasu nupi singbu hantana yengbagi sangdi hanthadabagum tauri tongan ba saitheng kayana nupi singbu awafamda tahali asigumba kaya ase thoktana ba nupi oibi kayana kari tawgadabage haibadu khangjin batangai fadre haike Board amasung CBSE na lawa class 10 amasung 12 ke exam da Thawbal Municipal Council tara gi manung da leiba khwaidagi faba mahiroi singda mana mathum piduna pungning thogatkre Ward Development Committee na sinduna Thawbal ningthau laibung da pangthokhiba thoramda Councillor Hizam Jamuna, Ward Member Okram Imosa Susaruk Yakhi. All Manipur Police Constable Male Civil Viva Bose completed candidate lisingani tara tarukna makhoigi dabi tawduna ban tawuni haiba wafam handak social media da phongdora khiba wafam bu aran bani haina organization asigi secretary Mani Chandra na phongdokre. Manipur Police Constable 10+2 mai kai dagi asigumba koi ban nachingba khongdung makal makha kya khongdung ten ni haiba phongdokira amata lagi masih matung da mo na to iganu kari ma makha ta na to ko ta gadi koi doga mating loga koi ge election loga ni du hoji hoji makki hoye de koi 10+2 bi thaba sidi government ke yana oi matung na
चलिब जुलाई था असिदा सोइनोंकी हाइदोकनि हाइबि थाजब कमिटमेंट अमा पीरगा लैबनि अखोई माइके जेसी माइके देबिसु गवर्नमेंटना सोइनोंकी जुलाई था हाइदोकनिवा अखोई जेसी माइके देबिसु मोना खंगजरी Kangleipak Students Association Bisnupur District ki office ama Moirang Konjengbam Lekai da hangdokre office adu hangdoklaba matung Thairembam Lekai mandapta district asigi nauna khalaba thaupuba singwasak lokhe Thoromaduda LCM High School ki principal KH Rajen Kumar KSA ki president Lakshman Susaruk yakhe Excise station Kakching amasung Hianglam police na tongan ba mafamdagi fagalakpa lupa lakh ama makhairum gi yungang ama di yungau Station asigi mamangda mai thaduna manghankre Deputy Superintendent Excise L Raguna SP Kakching W Singhazit SDPO Dersozit Kakching Police ki OC Nandababu Sharma amasung Hianglam Police Station ki OC Anand Kumar gi Kangbu yauna Excise Kakching na beer bottle chamri ga mari pudra nithoi whiskey bottle sahum yankhai mathoi amasung yungau liter sani asi fagat khibani district asida mayai kaba nisagi mayokta makha na drive asi sathakigani hairi SDPO Yairipok Syed Abdul Samad na lusingduna OC Hairok Rafi Saha amasung OC Nongpok Sekmai di Kilongi apunba kangbu amana ukhongsangi yum amada yum khara da thibu humba ki thabak sathabada yu liter kunmanga amasung yu sumba sizina ba polam kayamanu fagale hairi Kadana sinduna mayai kaba nisana kunai da piba saitheng amadi masibu thingbada miyam gi thodang haibasida nongmagi khana nainaba mifam ama Kurai Angom Leka Yumzau Lairembi Community Hall Pangthokre Thoromadu da Kada Imphal East ki President N Memsaubi Nongpok Lengak Apun Balu ki President Y Memma amasung Songtham Vidamani Susaruk yakhi District Legal Services Authority Sandel gi Makhada Legal Aid Clinic Nungau Rokna Sinduna Kunnipan Suba World Population Day Thoram Nungau Rokta Pangthokre Thoromadu da All Tribal Women Organization ki Secretary Moikham amasung Legal Aid Clinic Chandel gi Moisem Kalingna Resource Person Oina Wangangki District Immunization Officer Sanapatina District Health Society Sanapati ke khusam naduna satkibatang taramathoida World Population Day gi thoram pangthokre Hauzik sanabagi pau lobirasi Masih sanabagi pau pisari Julai ki tang ani dagi taruk fauba South Korea gi Chunchioda Sathakiba Open International Taekwondo Championship amadi Jeonjuda Sathakiba Open International Championship ta India gi most sinduna saruk yaruba Manipur gi sanaroi sing Imphal Airport tarau tayamna okre Championship aduda KS Bazang Sanglu Kabuina silver medal ani Ronaldo Pizotin Thaudam Rositna gold silver amadi bronze medal laurakhi Team coach Oikiba Takhelambam Rajuna Manipur dagi haukiba taekwondo sanaroi singna championship ani asida medal kayamarum laurakhi hairi KS Bazang Sangluna handak mahang international championship ta medal laurakpa ngambasi nungaiba fawi haiki ngasi medal ani laurakpada kaino hayeng tunggi akoi hayeng aina India bu ming world gida famous hamba ngam ganina khali aduga ai ojabu jam thagachai mana akhoi bu smaya loina ka pubi baidama Ziribam da sathariba kullak suba N Patma Memorial Men's Kang Tournament ki ngasi sanaki ba match ta YLC Dibung Khunona MITL Ziribambu Panzil tara nipan tara tareta thoikre hayeng SAYCB amasung LEC sanagani Makhataba sanabagi pau boyai ning thousand dagi phangbigani Department of Youth Affairs and Sports na silaga District Youth Affairs and Sports Office Thawal amadi Kakching na yumbu oiduna ngasi dagi District Sports Complex Wangjing da sahi taramari madi taratren makhagi nupamasagi team kunsa na saruk yaduna sahi sigi State Suborto Mukherjee Football Tournament hokre I declare the state level inter-school Suborto Mukherjee Football Tournament 2017 under 14 and 17 years boys open. Hokdopaki Thoramda Youth Affairs and Sports Minister led Pau Hawkip, Thawal District Deputy Commissioner L. Nabakishoramadi, Anishubo Assam Rifles Thawal Gi Commandant JC Hazar Nisna, Thoramapusing Oiki.
Pangthokaduriba tournament asita saru yariba team singi March Past ki selot Youth Affairs and Sports Minister Letpau Hakimna okay. District Sports Complex Wangjing Amadi Hairo Football Ground da Sahi Tratret Makhagi Amadi District Sports Association Football Ground Kaching Amadi Kha Manipur College Football Ground Kaching da Sahi Tramri Makhagi Nupamasagi Matching Pangthokadoriba Tournament Asigi Ngasi Ahubu Numiki District Sports Complex Wangjing da Sahi Tratret Makhagi Sanakiba Match da Thawal District Lilong Higher Secondary Madrasana None District Nungnang Luangreng Government High School Bu Gol Ahum Sinoda Maitiba Pikre Thobal District Lilong Higher Secondary Madrasa gi Mai Papugi Gold Singadu Prem Kanda Maitei Dinku Amadi Lengak Pana Match ki Taranipal Suba Kun Suba Amadi Niputari Suba Minita Sankibani Satariba Tournament Asigi Dongan ba District Singi Match Ayug Amadi Nungtilda Hayeng District Sports Complex Wangjing Amadi Hairo Football Ground da Sanagani Yang nak bukit simba, apa nung sinaba, magi tungkai taba, kasi naharap di Manipuri hoti, law and order, yang natalmul urba present imbroglio di maya masjid. Unsalag na ba da asyuba atong tournament dengan si sarayang na ule. Taruk Suba Let El Kubir Singh Memorial Kendra Wise Likam Knockout Open Kang Tournament ki ngasi sanakiba match ta Wangoi Kendra Kangkut Tim Dina Thongju Kendra Kangkut pu maiti bapikre Manipur da Kang Masana Hena Pagal Hana bagi pandam da Manipur Kang Association gi Mieng Makhada Lining Thok Sana Mahi Kang Association Wangoi na Sinduna Tha Sigi Tang Ani dagi Kangkut Tara Humdoina Group Mari Thongna Khaidukuna Wangoi Longjam Lekai Community Hall da Sathariba Sahi Sigi Taruk Suba Let El Kubir Singh Memorial Kendra Wise Likam Knockout Open Kang Tournament ki ngasi sanakiba match ta Wangoi Kendra Kangkut Tim Dina Thongju Kendra Kangkut pu Panjil Taranithoi Nipal Kaptuna Maiti Bapi Khimani Hayeng Kangchang asida Kaisamthong Kendra Kangkut amadi Wangoi Kendra Kangkut Tim Ega sanagani Thagachari Boyai Ningthozam Hojik Makha Taba Pauda ngasi nongmagi oiba inga sagi pau amuk laubirasi ngasi gi oikiba inga sagi pauda ICAR Lampel Party ki pnapa pau gi matung ina ngasi gi khwaidagi sakiba Celsius degree 39.5 khwaidagi ingba Celsius degree 22.0 Nungsita yauba ising manil kisang ayuk da sada mariputra mga nungtilda sada humputra humdoy okay. Ngasigi nong suki bagisang mga 10.0 millimeter ni. Nusila pada maroy bapaw amuka na laubirasi. Haibong makong da Infal Turel Kaire iril nambulam sungkong Turel Kudong tiningay oibas tang da sele. Kwatha Kungi Manaknak na IRB natraga MR gi battalion ama linglagani haina Chief Minister Nongthongbam Biren na phongdokre. Amadi ising ichaw na amanga tatawan krabal lofam sing sarkar gi maikai gi compensation pithok na bokonari haina Agriculture Minister Bhi Hangkhalian na phongdokre. ISTB na pizza bapaw matang asida loizere mideng tabire ba sing bo amuka na khurumjari.